Masigi topic sidi iramda Manipur yauna malem sigi mapong kyabu maya thoba ni sagi khyata langsinduna wakhal lepang amdab singi punsibu chang naina bok hing chabgi sakta khun bagum chang naina manghan ke thorang libadugumba maki maramgi dihe kya kem kraba lukhrabi pom wangkhat kraba tik tik lawgadaban hasing wirum tohanduna tunglam chatpu tin tahlibadugumba ni sa sungpham ni sagi phut golden triangle gi matang tani Golden Triangle hariba samaski yengnabasi Myanmar, Laos samsung Thailand hariba leba homsiki tainafam ngangkhai gi marakta leiba maphamne opium popi hariba pambi si paksan thaduna opium puthokpa masong heroin chungba kita mampham si thoidokna maming chalibani Golden Triangle hariba mafam siga toina sagona ba mi maming amkak sulai kunsa Asigumba nisa sagopam tamtiba mafam sibu mapuklam liba lingkalam liba ni patune kunsa maksing ngalingai Chinese land mi moirame makya singba maming Jang Kifu kunsa ge popsu Chinese land mi mani aduga popina Burmese ningol ni kunsa masagi chahi tarani panchurakpada Chiang Kai-shek ki Kuomintang army da join tauki Chiang Kai-shek haibasi matamdugi Chinese lengak paidiba Kuomintang hariba party sigi lusingmani 1949 da China da civil war loisanki War's Communist Party na ngamkibadagi Chiang Kai-shek ki Kuomintang army ayamba Taiwan da chenki kunsanul sing hoba army makoi kharaduna China gi khapang ba maikei da leiba Laos Thailand amsung Burma gi unafam tainafam masingas na Golden Triangle haina kangnariba mahumsta lanjalaktun leikibani kumjalising amuk samapan humphum doida kunsana magi Kuomintang army hariba lanmi lupsi private military force amon thoki amasung phamsta makoina opium puthokna bugdamag morphine codeine amasung papaverin hariba mayai kahanba ngamba laichu hanba ngamba masal si yawnaba opium poppy hariba pambi si paktakna low bhorki asumna jahi kunlong kunsana opium dagi heroin hariba drugs si sungduna prithibigi thakta heroin karbar su asu thodang lo bhorki Asigumba suphattaba karbarsda kunsana mai pakpa ngamlibasi magi lanai lanbiluptu khaki tengbang dagi nate magi karbar gi sendong si saruk thunglakpa Southeast Asian leibak singi sanja thumjan haraba rasniti lusing phamnaiba angamathau singi khutyawi haibasi otrong hona kangnakraba wani aphongba aronbane sahi kuntrarong matungda Heroin si miyoiba samas ki achouba kiningai oibadugumba singnaba mo oide haibasi masi tarang khangnarakdagi tongan balingak singna heroin thingnaba makhal makha kyagi khongthang lokhanraki masdagi heroin karbar si hena ain kaidaba hena kutung thiningai oidaba adubu chap mana matamda masina su hana dagi hena asendong leibadugumba karbar amso ohelaki ohelopatawani Tingbagi namada pot ki mamaldudi nungudon pangna wangkalabnina karbar sendong leiba isdi masana pop tazavani ahan mangalingai tadi Golden Triangle gi maruiba potoksi opium moramane adubu karbar misau sang bahorok padagide pot thadok thajin jenthok chenchin tobasi yang behenba lumda be heroin kudong charakpa amasung prithima ko stage nongmakang lising sawgum masing hengalakliba heroin addiction stagi kudong sabi yengduna Golden Triangle gi opium trade si mapungoina heroin sinjilaki asumna ningthaugi lhupup taiba kangada kunsana Golden Triangle gi ningthorel oiduna malemgi phambox da ayun ba raibana imai chonba masa maring phanbadugumba nisagi saurba peithalamakhak sangaramki 1980s ki anganbada American singna sinariba heroin sigi chado humputaradi kunsagi organization singna supply torupane Golden Triangle gi pothokna haibasi US Department of Justice Drug Enforcement Administration na confirm toki tangdang pungtoki US lingang na fau kunsa phaba punbangamada $2 million mana pigani dana fau lauthokhi balai kunsasi asigum miyoini amadudi amagi khangna sanaba nangnabasing manhek salu yorong phamsingda sel thungi tengbangsi sat jomjom togan maramna magi akoibada mabu yaba mabu nuksiba migi masingsu tugi matik yamna lei sel di tanbada fangi
thawai di phangde sibadi soidrabni khangna masagi safanaba lalong yat pai bukutsa misang sangana khanjinduna thamkibana mabu phaba punba haibasi thabak ton thokpada tarai boy kidi phaba sungam kidi chahi kunthra rom malemsta amuba yawal amagi masu sanglam lamatung kunsa 1996 da barmislenga ka yanabi amagi makhada matam chuppagi drug karbardagi pathaki karbar toki yanabi dugi makhada kunsagi tungin mamasong magi lanai lanmi luptu Burmese army da thau hapki amasung kunsabuna yegnabagi khutta kitanaba ngakpi senbi bitana tana sapharaba leifam sapam piduna thamki asumna golden triangle su Burmese gi khutta taraki kunsa English ngani tareta masagi chahi humbotram de srapuda yangoda siki bigi maram si chap chap khangnade adubu kunsa golden triangle gi suli paidra matung thabaktagi karbadi ki pothara matung da bp wangba diabetes amasung thamoi lina na ki bagi official leba paulai kibana maksi naduna siboi gani dana thajanai kunsa sikraba matung stasu mapu hongkraba golden triangle gi manaba karbarsti ngasi su loinai khamnai drabadumba nisagi iput amoina dumak laidi ngasi su Southeast Asia gi khwaidi chauba nisaki thelamadmak oidi India, China, Thailand, Bangladesh, Indonesia, Sri Lanka amsung Australia da ngasi su golden triangle lagi drug opar mapon chang nai na tatna supply torangli India gi context ta kharkup thana harabada 1643 km sangba India Myanmar ngamkhai paring sisu poron pandaba hangdoglabani sagi thongjaw magum leibana maroina ngamkhai signaknaba Manipur yauna awang nongpuk lamdam sing sisu nisa lanafam nisa onafam mihuthong amamam oiduna leire haibani India amsung Myanmar ani gi marakta FMR Free Movement Regime haibadgumba yanabi leibak ngaklona makhaklei FMR sing matungina leibani sigi ngamkhai da khundari khunja singna visa nusa yaudana kilometer tra faudi sangtok sangsin toba yana bhaiba sigi leibani sigi yana bisna mityang amadadi leibani sigi ngai se noina bagi marida faza thonba manjaraga su asuna nisala lonba criminal singidi waikhu kudinga chana madugumba sojaima paibagumsu thokhandabadi nate khongai pham onthona chana yublo narambana nisama palsa phamoidaba jag state sing haragana Manipur Mizoram Nagaland amasung Arunachal Pradesh ni North East states in the HIV/AIDS ki patient masing hengalakibagi maram sisu golden triangle ganang narubagi mahi haibada masisu laloi de bawani India goina awang pulam dam singbu golden triangle ga phawna haliba hangdok labu konthong ni dana longnar matam stay da iram dam mirebak Manipur kanabagi nisagi pak talup kidanabagi marusang bakari pambai dai haibado isai sagi wakalon comment da phongdok piramo